LAKLIBA April gi Taramapan AMASUNG Kunga Tarukta Pangthokkadoriba Taraganipan SUBA Lok Sabha MEEKHAL asi free and fair Oina Pamdaba Thoudok Shing Yaodana Pangthokhannaba SANGAITHEL KARONG KACHIKHUL MAKLANG AMADI HAORANG KHUNOU gi KHUNJA singna APUNBA MEEPHAM ama Pangthoktuna Warep Loukhre KACHIKHUL Community Hall da khul manga asigi club association amadi Mairapai singna saruk yaduna Puna Pangthokkiba MEEPHAM aduda KACHIKHUL Development Committee gi konvana konthozam kunjesorna hai LAKLIBA Lok Sabha MEEKHAL asi free and fair oiba election ama ohenabagi pandamda khul manga asigi oiba APUNBA committee ama semlaga warep kya laure warep sing adugi manungda candidate sing dagi sel laudaba MEEKHAL ga mari lainana chaksa haijana ba tawdaba mahut chillaga bot thadaba yahandaba MEEKHAL ga mari lainaba road show natraga rally na chingbada saruk yadaba amadi matik chaba mihut khanba haibana chingba warep kya yauri masida khul manga asigi manungda leiba miyamna committee asina lauriba warep singi wangmada thabak toraklabadi maduda thoklakpa afafata gi tek chakum namak masa masana pujagadabani hainasu mahana makhata ki candidate singdagi sel laudaba saksa haijanaba tawdaba mahut sillaga vote thadaba tawhandaba mihut singi road show rally da saruk yabidaba amadi matik saba mihut oina vote khallaga thadabiba yamna free and fair da aikoina vote thadamina si haiba wafam si aikoigi khungang mangagi oiba apunba core committee ama khaki makha da aikoina semjagiba warep sing asini hairiba thabak thoram sing asi makha tana adum aikoi gyan tana saminaraga afaba candidate ama khatang aikoina hantaki madang sidaida lok sabha MEEKHAL asidaida aikoi pangthokmina si haiba wafam si matang thamjari